Oza transfer tauba amadi posting thaba matamda politics tobigano mairoi singi yengduna taubiyu haina apunba ireipa ki mairoi sanpanglop AIMS ki president L Thonglen na phongdokrai Imphal West ki kwa kaithil da leiba AIMS ki office da pangdopa mairoi lubasi ki taramari shiba mopo kumon thoramda wafam asi phongdokhibani thoramadu Thonglen na makha taraduna lamdam asida leiriba lenga ki school amadi college sing asida lengak na mitieng changbagi yamna chang yamna hanthare Lengak na mitieng changlabasu Imphal gi akoibada leiba school college sing natana atopa amata mitieng changdre oza singbo political gi khut changba mawongda transfer posting tawbagi chanabi ama lakle haiki loising loya da leiba mairoi masing yamna tamba school college ta oza masing watna leiri haiba wafam Thonglen na thamladuna Imphal gi akoibada leiba mairoi leitaba school college dana oza chengum sobadaungna leiriba si laibak thibani lengak na school college Fagat Hanabagidama, Tuan policy kaya Paikalabasu Tabo in a Torapa Matamdadi, Fail Oibaga Chamanari Haiki, Toramadu Manipur University, Manipur Department ki Assistant Professor Dr. Naurem Sanatomba, Lipulgi President Somarendro Tokchom, Ikalgi President Naurem Mema, Laichalgi President Tokchom Kamalama Sung Tuan School College ki Mairoi Sing Susarukyaki. Mahiroi singchina Imphal da laga tamdaba honarakpa matamda makhoi da khudong sadaba mayam mayok na reglebase government na amadi mari lenabo department singna athuba matamda masigi mahiroi sing asibu stable ohenaba honabada mafam adu da tamanba ngamnaba honaba matamda oza sing transfer thaba matamda political ya khuba meeting yenga thabidaba mahiroi marang kaina lebe school sing lojing ya da lebe school sing se oza sing thabiba matam sana thabiba amadi Imphal manung da lebe school khara da mahiroi leitaba school khara singsida krik ina ge singum sogum lebe oza sing se akoi gi oza amu Oitadi Ozama ki kathokpa loina lojing loya da lebe school mahiroi manang kaina leba mafam sing asida satpi duna thamoi sing Ozama gi oiba thogdang do lomina